Thaina Mongolia haiba lam amada thubisana mabuk mapau yamna phaba ningthou ama palami nongmadi kamai tawgeda magi mangsida gadha amana koitan tanare ne mase mangaknare gadha sina tanaba yaba tanaraba matungda ningthou ma masase ikon kon bada masu gadha olakpadagi mase mikap khangthok tholaga mase lauraga hogale ningthou duna laubdu magi senapati sina tarabjani senapati sina ningthou duna laubdu taba sida mana ningthou gi ka sida chenchalaga iningthou kaidoba yaurage ningthou adagi ningthou sina as senapati aigi mangdane gadha amana koi tan tanadana ne aise tobom lakpam khangide adugi ikon kon badane aisu gadha olaini ne adudagi khangprek khangdana ai hogalaini nahai ningthou sina aduga senapati sidi kamai tawba senapati no haibida madi nongan badagi numit taba phause ningthou khubam se kamai tawdana munsige dana madi dum khandana leiba senapati oibjani dana madi mabuk phattabada natana madi pochei ga se huran bine mana aduga ningthou gi manak tuda leiba sana lupa adagi kon atangba ga se man tumin huran bine mabuk phattabada natana senapati sina mabuk nungda khanjai nangi mangdo mangphau na halage ga masa matomta mabuk manung sida mongon minuk nokchei aduga machindana kari harakeda iningthou kari su tawroida asuk phakraba iningthou dabo kanane kari tawba ngamdoino gan haijelle senapati sina iningthou pothabiro nana iningthou bu sangjarage adagi iningthou sina senapati nangse inthok na phakreda nangna tumdaba makai aibu sangbibase ai pele yam nungaire phare dudi ai amuk potharage na hairamaga mase amuk tumthakre ningthou sina tumthakibaga senapati se thole ningthou gi ka sidagi ada mapan sida mana masa matomta murum sole mana kari harakeda ningthou se aina makhori melaga hujikmak khudakta halasu yabani adubune mantri mandol mayam sina ne aingonda chingnagine na aina hattabani aina pakon thakiba nupa adubu hojik phau laktrine na mana murum sole adudagidi lapna nupa ama mamai mamit khumjalaga sagon thorpasi ure khangbo oh laidana aina pakon thakiba nupa do haiga masi ngairaga leire adi nupa duna kari porkeda kon amada hidak ama purga lai ngasagi sagon thorpu nupa duna niko hairise aduga hidak to ngasagi senapati sida pire senapati sina awama noina sanagi paisa ma pire ngasagi nupa du adudagidi ngasagi nupa se mana pakon do chatlubagi warabjani adi isingi kharang bodoloireba mase ningthou gi leikonda leiba tingki amada mana chatlaga isingse thae isingse thakpa sidaista ngasai senapati sina kamai tawge da ngasai hidak to mangondo ina changinge tawrine pakhuloi nupa duna thaiba isingi tingki duda senapati sina poraiba hidak to drop amani tak thadei adagi di saigi pakhuloi nupa mase tamna gadha haiba sa do onthokhrene madi magi furit pironduna adwaida lehoraga mase gadha olaga chingri pakhuloi nupa se adagi di senapati cha haraure madi aigi changyeng se mai pae masigi hidak se ningthou do mu pithaga mase gadha olalaga aina ningthou oirani ne mase masa ma tom mabuning dan nokse ye khamba ha gai adudagi di nongan badagi di ngasai gi ningthou jisu tumba hogale mana nungtigi tobom thokpa thabak to mathang tawba hore ko ngasai gi senapati chiga loinana somdana kamai tawge da moigi kaithel sida nupa ma samu tonga atopa lamdagi lakpajani moigi lamsida koirakpa nupa sena karamba nupa oige da mase matik mathona yam leiba yamna singba mantra jadu shakti yamna leiba aduga mi magi mangi asengba wahanthokse hanba ngamba nupa oibajani adudagi di ningthou gi manakong yore ene ngasai gi mangi asengba wahanthok takpi je ningthou gi manakong da yore adagi di numiti sum tasale mase yengba chatkena khalambadagi ada mana khalle as hayeng nongalaga chatlage na khalle khan tumthagi badagi di ngasai gi chammanaba mangdu amuk mangi ene gadha mana magi mangsida koi tanaraga ikon bada mase gadha ma olakpaje amuksu mange amuksu mangaknaraga hogale mase as masidi hairi nupa do amuk tigeng thok taba sungya ya roina mase tumda bidan nongan mase ngai lere mase ko chak chatna
ꯑꯩꯁꯤꯕ ꯏꯁꯤꯡꯒꯤ ꯒꯙꯥꯒ ꯑꯣꯜꯂꯕ ꯖꯥꯠꯂꯒꯥꯅ ꯃꯥꯅ ꯅꯨꯡꯖꯦꯟ ꯃꯃꯥꯡꯗꯒ ꯆꯠꯂꯒ ꯃꯁꯥ ꯃꯇꯣꯟꯇꯒ ꯌꯦꯡꯖꯩꯌꯦ ꯑꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯋꯥꯈꯜ ꯇꯧꯔꯦ ꯑꯩꯁꯦ ꯅꯤꯡꯊꯧꯅꯦꯅ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯗꯤ ꯃꯥ ꯑꯁꯦꯡꯕ ꯍꯥꯏꯔꯛꯇꯕꯁꯨ ꯌꯥꯏ ꯎꯔꯩ ꯄꯥꯔꯩ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯁꯥꯔꯒ ꯆꯠꯂꯒꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯁꯦ ꯈꯟꯗꯅ ꯃꯥꯒꯤ ꯂꯩꯀꯣꯜꯁꯤꯗ ꯁꯨꯝ ꯊꯣꯛꯂꯛꯑꯦ ꯁꯨꯝ ꯆꯠ ꯁꯥꯟꯅꯩ ꯁꯨꯝ ꯆꯠ ꯁꯥꯟꯅꯕꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯒꯙꯥ ꯑꯣꯜꯂꯒ ꯆꯠꯈꯤꯕ ꯅꯨꯄꯥ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯇꯥꯍꯧꯕꯗꯣ ꯑꯗꯨꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯦ ꯃꯥꯅ ꯁꯦꯠꯆꯜꯂꯒ ꯂꯥꯛꯑꯦ ꯅꯣꯡꯁꯤ ꯅꯤꯡꯐꯨꯡ ꯉꯥꯜꯂꯛꯄꯁꯤꯗ ꯀꯩꯊꯦꯜꯁꯤꯗ ꯍꯩ ꯌꯣꯟꯕꯅ ꯍꯩ ꯌꯣꯟꯕ ꯂꯩ ꯌꯣꯟꯕꯅ ꯂꯩ ꯌꯣꯟꯕ ꯘꯔꯤ ꯌꯣꯟꯕꯅ ꯘꯔꯤ ꯌꯣꯟꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯒ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯃꯪꯒꯤ ꯑꯁꯦꯡꯕ ꯋꯥꯍꯟꯊꯣꯛ ꯍꯟꯕ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯃꯥꯁꯦ ꯂꯥꯛꯑꯦ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯦ ꯃꯥꯒꯤ ꯀꯥꯁꯤꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯅꯤꯡꯊꯧꯁꯤꯅ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯉꯩꯗꯀꯣ ꯉꯁꯥꯏꯒꯤ ꯑꯁꯤꯡꯕ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ ꯑꯩ ꯈꯪꯉꯦ ꯅꯪꯒꯤ ꯃꯪꯗꯣ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯅꯪꯒꯤ ꯃꯪꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯑꯩ ꯈꯪꯉꯦ ꯅꯪ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯒꯗꯧꯔꯦ ꯅꯪ ꯒꯙꯥ ꯑꯣꯜꯂꯣ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅꯅꯦ ꯈꯨꯗꯣꯡꯊꯤꯕꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯦꯅ ꯍꯥꯏꯔꯒꯗꯤ ꯄꯣꯠ ꯑꯃ ꯍꯨꯔꯥꯟꯒꯗꯧꯕꯅꯤ ꯅ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯑꯁꯤꯡꯕ ꯅꯨꯄꯥꯁꯤꯅ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ ꯍꯨꯔꯥꯟꯕ ꯑꯩꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝ ꯁꯦꯡꯕ ꯅꯨꯄꯥꯅꯤ ꯑꯩꯅ ꯀꯃꯥꯏꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯨꯗꯣꯏꯅꯣꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯁꯤꯡꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯄꯣꯠꯇꯣ ꯍꯨꯔꯥꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯪ ꯒꯙꯥ ꯁꯣꯏꯗꯅ ꯑꯣꯜꯂꯅꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇꯦ ꯅ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯑꯁꯤꯡꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯥꯁꯦ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯒ ꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯦ ꯄꯣꯠ ꯆꯩ ꯀꯔꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯁꯤꯒꯦꯅ ꯃꯥꯁꯦ ꯀꯨꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯉꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩ ꯑꯆꯧꯕ ꯃꯌꯥम ꯄꯩꯔꯒ ꯂꯩꯕ ꯎꯏꯌꯦ ꯃꯥꯅ ꯍꯩ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯗ ꯑꯗ ꯃꯥꯅ ꯕꯕꯠ ꯆꯠꯂꯒ ꯃꯁꯤ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒꯦꯅ ꯃꯥꯅ ꯇꯞ ꯄꯥꯏꯔ ꯆꯤꯡꯈꯠꯂꯛꯄꯁꯤꯗꯩꯁꯤꯗ ꯃꯤ ꯃꯀꯣꯛ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯃꯤꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯗꯒꯤꯗꯤ ꯅꯨꯄꯥ ꯀꯩꯅꯣ ꯍꯩꯁꯤ ꯌꯦꯡꯉꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯩꯒꯤ ꯀꯣꯛꯁꯤ ꯄꯥꯏꯔꯤꯁꯤꯕꯣꯅ ꯍꯥꯏ ꯃꯥꯁꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯆꯦꯟꯊꯣꯔꯛꯄꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯑꯃ ꯌꯦꯟ ꯄꯨꯔꯒ ꯃꯈꯨꯠꯇ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯑꯦ ꯂꯝꯕꯤꯁꯤꯗ ꯑꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯑꯩꯒꯤ ꯌꯦꯟꯁꯦ ꯂꯩꯕꯤꯌꯨꯕꯅ ꯍꯥꯏ ꯂꯩꯕ ꯉꯝꯃꯣꯏ ꯑꯩ ꯁꯣꯝꯗ ꯀꯣꯛ ꯌꯥꯝ ꯁꯥꯔꯤꯖꯥꯠꯅꯤ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯖꯥꯠꯅꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯇꯣꯞꯄꯗ ꯌꯣꯜꯂꯨꯆꯣꯅ ꯍꯥꯏ ꯅꯤꯡꯊꯧꯁꯤꯅ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯁꯦ ꯊꯨꯝꯃꯣꯛ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯑꯦ ꯃꯥꯅ ꯈꯜꯂꯦ ꯊꯨꯝꯃꯣꯛꯁꯤ ꯃꯅꯨꯡꯁꯤꯗ ꯀꯩꯅꯣꯝ ꯁꯣꯏ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝꯅ ꯎꯅꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯊꯨꯝꯃꯣꯛ ꯃꯅꯨꯡꯁꯤꯗꯒꯤ ꯍꯨꯔꯥꯜꯂꯒꯦꯅ ꯃꯥꯅ ꯊꯨꯝꯃꯣꯛ ꯃꯅꯨꯡꯁꯤꯗ ꯊꯤꯡꯖꯤꯜꯂꯒ ꯇꯥꯞ ꯑꯃ ꯄꯥꯏꯔꯒ ꯄꯣꯠ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯈꯪꯕ꯭ꯔꯥ ꯄꯣꯠꯁꯤꯅ ꯀꯔꯤ ꯑꯣꯏꯔꯝꯒꯦꯗ ꯂꯤꯟ ꯑꯣꯏ ꯂꯩꯔꯝ ꯃꯥꯁꯦ ꯀꯄ꯭ꯔꯦꯛ ꯈꯪꯉꯒ ꯂꯤꯟꯁꯦ ꯂꯪꯊꯣꯛꯂꯒ ꯑꯃꯨꯛ ꯆꯦꯜꯂꯛꯑꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤꯗꯤ ꯄꯣꯠꯁꯦ ꯀꯔꯤ ꯍꯨꯔꯥꯟꯒꯗꯣꯏꯅꯣꯅ ꯈꯪꯗꯗꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯞꯅ ꯅꯨꯃꯤꯠꯁꯦ ꯁꯨꯝ ꯇꯥꯁꯜꯂꯛꯑꯦ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯗꯒꯤꯗꯤ ꯗꯨꯀꯥꯟ ꯃꯌꯥꯝꯁꯨ ꯃꯊꯪ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯦ ꯅꯨꯡꯉꯥꯏꯇ ꯑꯃꯨꯛ ꯃꯥꯒꯤ ꯀꯣꯅꯨꯡꯁꯤꯗ ꯍꯜꯂꯛꯑꯦ ꯇꯞꯅ ꯑꯩꯁꯦ ꯄꯣꯠ ꯑꯃ ꯐꯥꯎ ꯍꯨꯔꯥꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯒꯙꯥ ꯑꯣꯟꯕ ꯇꯥꯔꯕꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯥꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯌꯦꯟ ꯌꯣꯟꯕ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗ ꯉꯁꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩꯒꯤ ꯌꯦꯟꯁꯤ ꯑꯝꯇ ꯂꯩꯕꯤꯌꯨꯕ ꯑꯩꯕꯨ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦꯅ ꯍꯥꯏ ꯉꯁꯥꯏ ꯅꯨꯄꯥꯁꯤꯅ ꯑꯗꯒꯤ ꯅꯤꯡꯊꯧꯁꯤꯅ ꯏꯕꯨꯡꯉꯣ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯤ ꯅꯪ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯃꯗ ꯌꯣꯟꯕꯤꯔꯨꯔꯣꯅ ꯍꯥꯏꯔꯒ ꯅꯤꯡꯊꯧꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯀꯩꯊꯦꯜꯗꯣ ꯊꯣꯡ ꯂꯣꯟꯈ꯭ꯔꯕꯅꯤꯅ ꯃꯥꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯉꯒ ꯌꯦꯟꯁꯦ ꯂꯩꯒꯦꯔꯥꯅ ꯍꯪꯕ ꯍꯧꯔꯦ ꯑꯗꯒꯤꯗꯤ ꯌꯨꯝ ꯑꯃꯗ ꯊꯣꯡꯗꯣ ꯀꯣꯛ ꯊꯤꯜꯂꯒ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯩ ꯌꯦꯟ ꯑꯝꯇ ꯌꯣꯟꯖꯒꯦ ꯑꯍꯣꯡꯕ ꯃꯃꯜꯗ ꯌꯥꯔꯒꯗꯤ ꯌꯦꯟꯁꯤꯡꯗ ꯂꯩꯕꯤꯍꯧꯅ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯅꯨꯄꯥ ꯑꯃ ꯊꯣꯡꯁꯤ ꯂꯥꯎꯅ ꯍꯥꯡꯇꯣꯔꯛꯑꯦ ꯀꯦ ꯂꯥꯎꯅ ꯍꯥꯡꯇꯣꯔꯛꯑꯒ ꯀꯔꯤ ꯍꯥꯏꯕ ꯌꯦꯟ ꯍꯥꯏꯕ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯄꯩꯁꯥ ꯂꯧꯊꯣꯛꯎꯒꯦꯅ ꯍꯥꯏꯔꯒ ꯌꯦꯟꯁꯦ ꯄꯨꯔꯒ ꯆꯪꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯌꯨꯝꯕꯨꯁꯤꯅ ꯑꯗꯒꯤꯗꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧꯁꯦ ꯉꯁꯥꯏꯒꯤ ꯀꯣꯏꯆꯠ ꯆꯠꯂꯨꯕꯒꯤ ꯋꯥꯗꯅ ꯃꯥꯁꯨ ꯅꯨꯡ ꯑꯃꯗ ꯐꯝꯃꯒ ꯄꯣꯊꯥꯔ ꯂꯩ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯌꯦꯟ ꯌꯣꯜꯂꯤꯕꯗꯨ ꯃꯥꯁꯨ ꯌꯦꯡꯉꯦ ꯂꯥꯞꯅ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯌꯨꯝꯕꯨꯗꯨꯗꯤ ꯌꯦꯟꯗꯣ ꯄꯨꯁꯜꯂꯒ ꯀꯨꯏꯅ ꯊꯣꯛꯂꯛꯃꯟꯗꯕꯗꯨꯗ ꯉꯁꯥꯏꯒꯤ ꯌꯦꯟ ꯌꯣꯟꯕ ꯂꯥꯛꯏꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯡꯊꯪꯗꯣ ꯄꯥꯏꯈꯠꯂꯒ ꯊꯣꯡꯁꯦ ꯑꯃꯨꯛ ꯊꯤꯟꯕ ꯍꯧꯔꯦ ꯀꯣꯛ ꯊꯤꯜꯂꯦ ꯇꯥꯕꯤꯔꯤꯕꯣ ꯑꯩꯒꯤ ꯌꯦꯟꯒꯤ ꯄꯩꯁꯥꯗꯣ ꯄꯤꯕꯤꯔꯣ ꯊꯦꯡꯉꯦ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦꯅ ꯍꯥꯏ ꯌꯨꯝꯕꯨꯗꯨꯅ ꯑꯃꯨꯛ ꯊꯣꯡ ꯑꯃꯨꯛ ꯍꯥꯡꯇꯣꯔꯛꯑꯦ ꯀꯦ ꯂꯥꯎ ꯑꯩꯒꯤ ꯌꯦꯟꯒꯤ ꯄꯩꯁꯥꯗꯣ ꯄꯤꯕꯤꯔꯣ ꯑꯩ ꯊꯦꯡꯉꯦ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯌꯦꯟꯒꯤ ꯃꯄꯨꯁꯤꯅ ꯑꯗꯒꯤꯗꯤ ꯌꯨꯝꯕꯨꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦꯗ ꯀꯔꯤꯒꯤ ꯌꯦꯟ ꯅꯪꯒꯤ ꯌꯦꯟꯗꯨꯗꯤꯅꯦ ꯉꯁꯥꯏꯅ ꯄꯥꯏꯔ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯀꯃꯥꯏꯅ ꯅꯉꯣꯟꯗ ꯄꯩꯁꯥ ꯄꯤꯗꯣꯏꯅꯣꯅ ꯍꯥꯏ ꯌꯨꯝꯕꯨꯁꯤ나 ꯑꯗꯒꯤꯗꯤ ꯌꯦꯟ ꯌꯣꯟꯕ ꯂꯥꯛꯏꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯌꯦꯟꯅꯕꯨ ꯄꯥꯏꯅꯕ꯭ꯔꯅꯦ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯌꯨꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯌꯨꯝꯕꯨꯁꯤꯅ
ꯑꯩ ꯄꯩꯁꯥ ꯄꯤꯕ ꯉꯝꯃꯣꯏꯅ ꯍꯥꯏꯔꯒ ꯀꯝ ꯂꯥꯎ ꯊꯤꯟꯖꯟꯈ꯭ꯔꯦꯕ ꯊꯣꯡꯁꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯁꯤꯅ ꯑꯁꯨꯛ ꯃꯤꯅꯝꯕ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯗꯕ ꯌꯥꯔꯣꯏꯅ ꯊꯣꯡꯁꯤ ꯗꯣꯡ 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 ꯊꯤꯜꯂꯛꯑꯦ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯁꯤꯅ ꯊꯣꯡꯁꯤ ꯗꯣꯡ 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 ꯀꯟꯅ ꯊꯤꯜꯂꯛꯄꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯌꯨꯝ ꯃꯄꯨꯁꯤ나 ꯅꯪ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯍꯨꯏ ꯑꯅꯤ ꯂꯩꯔꯤꯁꯦ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯣꯅ ꯆꯤꯛꯍꯜꯂꯅꯤ ꯅꯪ ꯆꯠꯍꯧꯔꯣ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯅ ꯍꯥꯏ ꯉꯁꯥꯏ ꯌꯨꯝꯕꯨꯁꯤꯅ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯁꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯥꯁꯦ ꯑꯁ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯔꯕꯅ ꯍꯥꯏꯁꯦ ꯃꯥꯁꯦ ꯇꯞ ꯇꯞꯅ ꯅꯨꯡꯉꯥꯏꯇ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯇ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯗꯨꯅ ꯅꯨꯡ ꯃꯊꯛꯇꯨꯗ ꯐꯝꯃ ꯂꯩꯔꯝꯕꯁꯦ ꯃꯥꯁꯨ ꯎꯔꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ ꯁꯣꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯤꯔꯝꯃꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯤꯔꯒꯦꯅ ꯍꯥꯏ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏ ꯄꯣꯠ ꯑꯃ ꯍꯨꯔꯥꯟꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯒꯗꯧꯔꯤꯅ ꯍꯥꯏ ꯑꯗꯨꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤꯅꯤ ꯑꯩꯗꯤ ꯄꯣꯠ ꯍꯨꯔꯥꯟꯕꯁꯨ ꯑꯝꯇ ꯍꯩꯇꯦꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯃꯉꯣꯟꯗ ꯋꯥꯔꯤꯁꯦ ꯇꯝꯃꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯁꯤꯅ ꯑꯗꯨꯗꯤꯅꯦ ꯏꯕꯥꯅꯤ ꯑꯩꯒꯤ ꯌꯦꯟꯗꯣ ꯑꯝꯇꯪ ꯍꯨꯔꯥꯟꯃꯤꯟꯅꯔꯨꯁꯤꯔꯥꯅ ꯍꯥꯏ ꯅꯪꯒꯤꯁꯨ ꯐꯅꯕ ꯑꯩꯒꯤꯁꯨ ꯐꯅꯕꯅ ꯍꯥꯏ ꯃꯥꯗꯤ ꯅꯤꯡꯊꯧꯅꯦꯅ ꯈꯪꯗꯗꯅ ꯃꯥꯗꯤ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔꯒ ꯈꯪꯗꯅ ꯉꯥꯡꯉꯤꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯗꯨꯁꯨ ꯌꯥꯔꯦ ꯍꯣꯏ ꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯦ ꯂꯥꯛꯑꯦ ꯉꯁꯥꯏꯒꯤ ꯌꯦꯟꯗꯣ ꯍꯨꯔꯥꯟꯕ ꯌꯨꯝꯕꯨꯗꯨꯒꯤ ꯃꯌꯨꯝꯁꯤꯗ ꯍꯨꯏ ꯑꯅꯤꯁꯨ ꯂꯩꯔꯤꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯃꯕꯥꯅꯤꯁꯦ ꯇꯨꯃꯤꯟꯅ ꯉꯁꯥꯏꯒꯤ ꯌꯨꯝꯕꯨꯗꯨꯒꯤ ꯃꯌꯨꯝꯁꯤꯒꯤ ꯐꯛꯂꯥꯡꯁꯦ ꯀꯥꯟꯖꯜꯂꯒ ꯇꯨꯃꯤꯟꯅ ꯂꯥꯛꯑꯦ ꯌꯦꯟ ꯃꯄꯨꯁꯤꯅ ꯇꯨꯃꯤꯟꯅ ꯇꯞ ꯇꯞꯅ ꯆꯪꯉꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯀꯣꯌꯦꯡ ꯌꯦꯡꯕꯁꯤꯗ ꯎꯗ꯭ꯔꯦ ꯃꯥꯒꯤ ꯌꯦꯟꯁꯦ ꯑꯗꯨꯗꯒꯤꯗꯤ ꯊꯣꯡꯅꯥꯎ ꯃꯔꯨꯝꯁꯤꯗ ꯃꯥꯅ ꯌꯦꯡꯉꯛꯄꯁꯤꯗꯗꯤ ꯃꯥꯒꯤ ꯌꯦꯟꯁꯦ ꯊꯣꯡꯉꯒ ꯃꯤ ꯑꯅꯤꯅ ꯆꯥ ꯂꯩꯔꯝꯃꯦꯕ ꯉꯁꯥꯏꯒꯤ ꯌꯨꯝꯕꯨꯗꯨꯅꯦ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄ ꯑꯃꯒ ꯃꯤ ꯑꯇꯣꯞꯄꯗꯨꯅ ꯀꯅꯥ ꯑꯣꯏꯔꯝꯒꯦꯗ ꯉꯁꯥꯏꯒꯤ ꯁꯦꯅꯥꯄꯇꯤꯗꯣ ꯑꯣꯏ ꯂꯩꯔꯝꯃꯦꯅꯦ ꯁꯦꯅꯥꯄꯇꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ ꯁꯦ ꯌꯦꯡꯉꯣ ꯍꯌꯦꯡꯅꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯅꯦ ꯃꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯗꯨꯗꯅꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯅꯪ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯅꯤꯡꯊꯧꯗ ꯄꯤꯊꯛꯀꯗꯕꯅꯤ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯃꯗꯨꯗ ꯃꯥꯁꯦ ꯒꯙꯥ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯦ ꯅꯪꯕꯨꯅ ꯁꯦꯅꯥꯄꯇꯤ ꯍꯥꯞꯄꯤꯗꯣꯏꯅꯤ ꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯁꯦꯅꯥꯄꯇꯤꯁꯤꯅ ꯌꯨꯝꯕꯨꯁꯤꯗ ꯑꯗꯨ ꯍꯥꯏꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯁꯤꯅ ꯇꯥꯔꯤꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯁꯦ ꯃꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉ ꯕꯝ ꯂꯧ ꯇꯥꯔꯦ ꯈꯪꯉꯕ ꯃꯈꯣꯟ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯀꯅꯥꯅꯣ ꯅ ꯃꯕꯥꯅꯤꯁꯦ ꯆꯦꯟꯊꯣꯔꯛꯑꯦ ꯉꯁꯥꯏꯒꯤ ꯌꯨꯝꯕꯨꯗꯨꯒ ꯁꯦꯅꯥꯄꯇꯤꯁꯤꯒ ꯍꯨꯏ ꯇꯨꯝꯃꯝꯕꯗꯨꯁꯨ ꯈꯣꯡꯕ ꯍꯧꯔꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯁꯦ ꯆꯦꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯆꯦꯜꯂꯛꯑꯕꯅꯤꯅ ꯅꯤꯡꯊꯧꯗꯨꯁꯨ ꯆꯦꯜꯂꯛꯑꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯆꯦꯜꯂꯛꯏꯗꯨꯕꯣꯅ ꯃꯕꯥꯅꯤꯁꯦ ꯆꯦꯟ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯁꯤꯅ ꯍꯥꯏ ꯑꯁ ꯏꯟꯊꯣꯛꯄꯅꯤꯗ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯣ ꯁꯦꯅꯥꯄꯇꯤꯗꯨꯅꯅꯦ ꯍꯤꯗꯥꯛ ꯑꯃ ꯄꯤꯖꯔꯒ ꯃꯥꯁꯦ ꯒꯙꯥ ꯑꯣꯜꯍꯜꯂꯅꯤ ꯍꯥꯏ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯈꯨꯗꯛꯇ ꯇꯝꯗꯕ ꯌꯥꯔꯔꯣꯏꯅ ꯍꯥꯏ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯦ ꯌꯨꯝꯗ ꯆꯠꯅꯔꯁꯤ ꯏꯕꯥꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯍꯥꯏꯔꯁꯤꯅ ꯍꯥꯏ ꯅꯤꯡꯊꯧꯁꯤꯅ ꯑꯗꯨꯅ ꯐꯒꯗ꯭ꯔꯥꯅ ꯍꯥꯏ ꯐꯅꯤ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯕꯅꯤꯅꯅꯦ ꯀꯅꯥꯝꯇꯁꯨ ꯆꯪꯍꯜꯂꯛꯑꯣꯏ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯅ ꯍꯥꯏꯔꯦ ꯐꯔꯦ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯦ ꯆꯠꯅꯈ꯭ꯔꯦ ꯅꯤꯡꯊꯧꯗꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯌꯦꯟ ꯃꯄꯨꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯗꯣ ꯃꯥꯁꯦ ꯃꯥꯒꯤ ꯅꯨꯡꯊꯪꯗꯣ ꯄꯥꯏꯔꯒ ꯂꯥꯛꯑꯦ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯄ ꯁꯤꯗꯩꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯀꯣꯅꯨꯡꯁꯤꯗ ꯆꯪꯉꯛꯄꯁꯤꯗ ꯊꯣꯡ ꯁꯪꯕꯁꯤꯅ ꯆꯪꯍꯟꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯁꯤꯅ ꯍꯥꯏ ꯑꯩ ꯅꯤꯡꯊꯧꯗꯅꯦ ꯋꯥ ꯑꯔꯨꯕ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯌꯥꯔꯒꯗꯤ ꯑꯩ ꯑꯝꯇ ꯆꯪꯍꯟꯕꯤꯌꯨꯕꯥꯅ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯐꯔꯦ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯔꯨꯒꯦꯅ ꯍꯥꯏꯔꯒ ꯊꯣꯡꯉꯥꯛꯄꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯑꯦ ꯏꯅꯤꯡꯊꯧ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯍꯧꯋꯤ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯌꯥꯝ ꯑꯔꯨꯕ ꯑꯝꯇꯪ ꯇꯝꯖꯒꯦꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯇꯝꯃꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯏꯅꯤꯡꯊꯧꯗ ꯈꯛꯇꯪ ꯍꯥꯏꯖꯒꯅꯤꯅ ꯍꯥꯏꯍꯧꯋꯤ ꯃꯥꯕꯨ ꯆꯪꯍꯟꯖꯔꯛꯎꯔꯥ ꯅ ꯍꯥꯏ ꯊꯣꯡꯉꯥꯛꯄꯁꯤꯅ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯤꯅ ꯆꯪꯍꯜꯂꯛꯑꯣ ꯃꯥꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ ꯆꯪꯍꯜꯂꯛꯑꯣ ꯍꯥꯏ ꯊꯣꯡꯉꯥꯛꯄꯁꯤꯗ ꯌꯦꯟ ꯃꯄꯨꯁꯦ ꯆꯪꯉꯛꯄꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤ ꯃꯥꯅ ꯎꯔꯦꯅꯦ ꯅꯤꯡꯊꯧꯁꯤ ꯎꯕꯗꯒꯤꯗꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯏꯅꯤꯡꯊꯧꯅꯦꯅ ꯈꯪꯖꯗꯗꯅ ꯇꯧꯖꯕꯅꯤ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯅ ꯍꯥꯏꯔꯒ ꯐꯝꯃꯤꯟꯅꯔꯦ ꯅꯤꯡꯊꯧꯁꯤꯅ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯗꯨ ꯑꯣꯛꯏꯉꯩꯁꯤꯗ ꯉꯁꯥꯏꯒꯤ ꯁꯦꯅꯥꯄꯇꯤꯁꯤꯒ ꯌꯨꯝꯕꯨ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯒꯅ ꯅꯤꯡꯊꯧꯒꯤ ꯏꯟꯖꯥꯡꯁꯤꯗ ꯉꯁꯥꯏꯒꯤ ꯍꯤꯗꯥꯛꯇꯣ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯌꯦꯟ ꯃꯄꯨꯁꯦ ꯑꯣꯛꯑꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯁꯤꯅ ꯃꯥꯒꯤ ꯃꯐꯝꯁꯤꯗ ꯐꯝꯃꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯁꯤना ꯃꯥꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯁꯤꯗ ꯐꯝꯊꯍꯜꯂꯦ ꯈꯪꯉꯕ ꯑꯗꯨꯒ ꯅꯤꯡꯊꯧꯁꯤꯅ ꯃꯥꯗꯤ ꯈꯪꯉꯤ ꯃꯥꯒꯤ ꯏꯟꯖꯥꯡꯒꯤ ꯇꯦꯡꯀꯣꯠꯁꯤꯗ ꯉꯁꯥꯏꯒꯤ ꯍꯤꯗꯥꯛꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯁꯤꯗ ꯇꯨꯃꯤꯟꯅ ꯍꯥꯏ ꯑꯁꯤꯒꯤ ꯇꯦꯡꯀꯣꯠꯁꯦ ꯑꯁꯤꯁꯦ ꯉꯁꯥꯏꯒꯤ ꯍꯤꯗꯥꯛꯇꯣ ꯍꯥꯞꯈ꯭ꯔꯕꯅꯤ ꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯄꯨꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯁꯤꯡꯕ ꯅꯨꯄꯥꯗꯣ
masu yaw lerami mi miyam tinba marak sida ngasai asing manu pa dusu kaubajani da Ningthou sina adagi maun sida muk tamme ngasai yen mapusina maun da tambadagi di magi samu achoubudo aduda muk tamme mana samu achoubudu di magi maron khangbajani aduna maun da muk tamme samu sida mu aduga ngasai asing manu pa du di madi mantra jantra magic ka su myam haibajani khangaba aduna mana table mathak tu lairiba hailei mayam do mana magic ama tawraga hailei mayam do loim paikhala le khangaba mayam sing ngaga loim yengna lere hai du paikhalak paduda hai mayam do saji gi saktam lawraga table mathak tu da jagoi sabadu da mayam sing ngaga yeng le ngaga yenga leiri ngai sida adugi tanja do lawraga samu sina ngasai gi tengkot ani je onthokna greba Ningthou gi tengkot tu ga sai senapati gi tengkot siga adagi di magic to loigre magic to loigi badagi di senapati sina tengkot yawarba insang do mana tangkhaim chare tangkhaim na ngasai gi yumbu du da pire khangaba adagi Ningthou du sumagi insang do chakre Ningthou ne insang chakre na mabani si yingna daga leire khangaba senapati du ga ngasai yumbu du ga Ningthou si Gadha on ga dore na mabani na ngai ga leire ngai sida ngasai gi yumbu nu pa gi mana kong se Gadha do na trong trong jong thore na kan adagi di ngasai gi senapati du su Gadha gi mako panthore ene mathang moibani do Gadha olaga konungdagi mabani se chengre khangaba chengi badagi di Ningthou si nuai ai phana pale nasai gi yen mapu na senapati ohelle aduduga asing munu pa duna mantri achobam ohellaga Ningthou duna praja mayam gi seba tawduna nuai ai phana moi ohum se pangi khangaba